Good morning isinang mayam ngasidi nong yamna chuye nong ngasita nate churibase nong manini chujalaye nong chubagi aduna karinjang chasige aina kokse sum kok thadana khanjalakpada koi mitai gi nong churabati kari jam chani habache uti aduna motor uti oina tawsanjare isinang mayam motor uti se usoi hapani isinang mayam usoi hapaga uti se gi first ahan bajaja dini sinamyam kamaina hawdira hawdira dudi khange horen test oraga khangba hadini aduga sindu ama tawjare sindu je kaisum laite aduna kobi laiba kobi duga tawraga sindu je ina tawjabani sinamyam adon nusukki laiba nusuk khara hapchale duga ngari hapchale mo akang bakara hapchanjare aduga ina nusuk che sujare mathe makoi kadi jamde ko ichina mayam hinjang gi saugalake aduna ina hinjang gi thau jei we ina tawbada su thau khaji khara hapke uti thongda idi maroi marang jamna hapchalaga jira gai hapchala jaminge aduna nebu mana kari hape haribop su hapchare sing hapchare aduga yenam mahi yenam ji soi soira hapchare ji chak roijare ichina mayam aduna chak thibaina haure icha pani pai masaga ichanu paga hanna pichere video mati ama lojari adana angangani siga ina yang haubra ina hangbada yam tina hauriya ado idi chaning mana tin ga se top ta adure ba ko isena mayam ado mayani video ne mo hauri adana makhubi ka thangalaga ukhalak kana tawre isena mayam इसिनाव मैया मैगी वीडियो से नुसीबीरदी अनौबा एंगिबा इसिनाव मैया मैगी चैनल जिगा लाइक तोबिरमु सब्सक्राइब तोबिरमु अखोय पुन्ना अपुनबा ओइना नुसीमिना सिको इसिनाव मैया मदोगी वीडियो से मतंग सिगा लोसनजरगे को इसिनाव मैया मंगा अनि सु चाबा लोइदि जाम हाउना दि चाथरि इसिनाव मैया मते कसुम नमजरगा अइना हपजरगे इसिनाव मैया ado ala se jawo se jina mayam na ngakpini aina khali ngasigi oinadi bye bye